SKTV की Hakshel Plus meeting tabiri bapuna mapu ahan mamakta da khurumzari. SKTV की Hakshel Plus na ngasidi miyam gi damakta oral health ki maktang da puduna thamzari. Oral health haibadi akoi na punna khangna gadori basti ya yari khong amadi chingi oiba nungai taba singduni aduga dental problems haidagana apunba oina akoi gi hoziki chin ya amadi masigi loina na nungai taba sing adubuni akoi na ngasi khana gadori basi maru oina aduga amaromda World Health Organization na hiram bagi matungina miyam da malem sida apun bagi oina yamna nungai taba common oiba problems ki manungda yari khongi naba dental health problems asisu makhal amani haina launai hiramasi ki matang da aikoina ngasidi dental health amadi oral health ki matang sida khananaba RINS ki dental college ki department of oral medicine and radiology ki associate professor amadi Indian Dental Association IDA Manipur state branch ki vice president su obiriba Dr. Koijam Sashikumar ga unabagi tanzadu SKTV na Hakshel Plus thamzari ahan ba maktada SKTV ki maikei degi Hakshel Plus Dr. bu taramok chedi Dr. Ngasidi akoina maruoina miyam da khanganingi basi dental health akoigi problem amadi oral health ki matang da common oina haizaraga yamna common oriba sigumba problem mayam amani na su thambire da maruoina sreida leriba akoigi oral health da dental problems sida da miyam na thengnari basi kari kari no habegi makhal sing aduga masti mataw karamna thengnara I aduga miyam na masida thengnaba matamda maruoina nungai taba phauri se kari kari do oibiya sigi matang da kumnam da thambiwa hanba maktada khigi common problems haja tari am toina miyam na thengnari basi yagi tin chaba dedi ma'am dental caries sena khangari ba ade khogi yari akhongi problems yari I thokpa yari pomba yari ngangba dedi ya nomba amadi ya satpa adu ya yaudabagi problems sini yam common oina leinare asida natana khogi ulcers haib tare khogi lay the OBI, Kazai the OBI, Yari the OBI, Sigumba ulcers Kiama, Sisuting Yam Toina, Duga. Quite the Gihena Aruba Haitare, common in Tingnavda. Oral cancer, I would say. Yaria Kong the OBI, Natragana Kogi, lay the OBI, Kazai the OBI, anywhere, any part of the oral cavity. So I'm twin thing of port highs of that. aduga koi hauzik se masi kari degi oi helle I habisi matang da sanction ring aisida maru oina koi gi koi na ngasi haina godori bisi ya madi yariya khong aduga chin gi hauzik oral cancer haibiri ba oral gi ulcer gumba ga so haibigri base maru oina masida karamba makhal gi sahi da haitare angang da oi gadra ahan da oi gadra mayai da oi gadra chahi matang se karamba da ne hena masi gi issues it to ya hai ahan bada mayam na kwai gi hen thengari ba ko tin cha base si haijab taragadi ahan bada tin jawis ti dum hek angang waring chahi amadagi ani ahum adagi dum hore maramde angang de amba khoi gi oral hygiene se fazana maintain taw ngam jadabagi akoi parents na fazana guidance pibi ragadi yamna dum maintain taw ngami adu natragadi masana di taw ngam jadabani na adugi care wat padagi ayamba dental care se dum hore then aduga khoi ya se singar matung ahangi ya sing hora matung da su sigi dental care se dum thengnai aduga akogi sahi matang haibadi chapchana akogi lecture ga su magi mana kyamna care toge habagi factor sing do aduda depend tor magi tin chab gi factor silepi not only mana care personal akogi care nataba akoi brush nungti gi tore adidi phajana su akogi care logzare adu orgasu tin charoidra darbra habidi leite mana chari ba thakri ba khogi athum haw yam charaba adu orgadi adusu factor ma oi samna harabada angang asidi khogi anambana chocolate besi angang dadi yam pam sabne du athum bagum chaba sina su oibe ya habidun mani adubu mase koina parents na su care logadabani habigi pora ma lei angang sing sita maru oina yamna chahi nauri basidadi care loba habise koina karama makhalgi kamaina care logadoino aduga maruina angang se ya hogulakpadegi huna masigi se adum tholakadoriba problem natragana pokpadegi sigumaina toba problems se dental caries ki type ta kogi ya phatta base siguma se dum thopa leiba sigmaina yam chum wafamni kogi tin chaba is for example koina hek technazabada parents in habi yawi akoi angang di nokti isu brush to birini adurga su
tin se dum chai da khoi gi thangna ba gi anga am lei moi di yam kana su care lo da ba male du tin gam da cha de na ana si gi matang si da haning bo wafam mana ko gi tin sa wai pot si akhoi na fatna care lo re har ga su adi athum ba cha re har ga su hekta yar bra ya de maram de akhoi genetic component ama yauri akhoi gi ahalaman sing ipai ma de di ipu ibok me sing da ya pharam dragadi akhoi da su phatta ba gi kano possibility se dum leiba amai to na de di ya si semak matam da khoi mama sina pregnant oring matam da calcium supplements kumba chabo wal hoba adi di mama sina kan na gi dagi khoi gi ya je form tor manung da khoi miroling matam sida ya je form tor matam sida calcium wat ki ba di ma gi sem go do phibam jing du soina sem gi ba adu gum dagi hauraga ya sina haura matam da heng adum ba phibam asoi bagi phibam leraga di adu su tin cha ba hen bagi maram am oi ba haitare adun ko tin cha ba por habsi multifactorial maram yam ba haitare maram am khaktan dagi oi da ba adu gum ba por amani foreign bodies nakta sunnatta bida mai gi ngasai gi genetic factor ama su oi ba yam chauna lei adu masi gi genetic factor se supposing mama man miroling ai da sigum da deficiency lei gi bidagi tawuni hai bo iraga di koina mama ma da hai ga da ba message oina hai ga da ba haitare mana conceive to ringai matam da angang se na punari ngai matam se da kari pizza raga masi sigi problem se thok ta na ba hana prevention koina nupi ema na miroling ai matam da mai medication mayam ama di thari da smai to da na dental gi oiba su smai na oral gi matang se su leibra vaccine paramai to vaccine makte leite aduga koina miroling na chabi abse myam koi gi advice story ba calcium supplements kuma se si fazana dum chaba ade koi protein si fazana chabi ba ade koi ya to any nutrition vitamins fazana balance na chabi ragadi adum kashu problem oiba ponate aduga hoziki angang sina chaura kanda mai gi ya se haurakpa matam da ngasai gi haibiri ba kogi brush kumba to mai gi daily health hygiene fazana maintain tawraga di masile ki sungang thokpa ngamgani hai aduga atopa kari factor di leigadi masile hena preventive measure oina lokana haijage akoi ya ma di yare khongi problem se akoi gi akoi routine oina to ya ba nomagi aner brush tawba simade akoina dum fazan tawbirani sigi mathakta akoina kari tawbi ai haijaraga di akoi dental floss na lang macha ma lei adugi lang duna akoi gi yarakse sengdokpa aduragadi brush na tawri sidi mapan gi manung mapan akoi gi manung thangbo side amasung mapan thangbo side ke ya ma sengdokpani aduga ya ani karak kidi sengdokpa yogdi aduna harbi hojiki dental floss tuna akoi gi ya ani karak si sengdokpiragadi hena magi masa mau fana thamagi maram ama oiba adu akhoi langdana tana hojikan di ano ono yam thoe khoi water flosser kind ising ji am kan pressure capsule laga khoi yakhong manung dagi dum sengdok pangamba adu mo se thoe adu su yam phaba et amane hai chapta si angang da ti thoidok pa problem lai ruita problem ke su thoidok pa lai roi habati mai gi bone sorry ki ya gi growth se ma se soft oi bra na gum se tighten oi gra kan da oi doira na traga nga sai gi hojiki water flow side se caption ba matam da angang si gi nowi ba tit se se di problem lai ruita ba haizari thoidon lai adu akoin thinga ga caption ga da banate labna thamanga ising gi pressure don oina cham thokpagi thaba amani aduga sina koina maru ina angangi leire aduga maseida ama angangi touch storing isida maigi ya tekpagi ya sinmegi matang se chahi se karamba chahi degi hogadaba oibanu ya tek se ahan ba akogi chahi kano degi akogi taru chahi taruk tagi akoi makhagi yakha se sina hana sengadaban adai di mathaki matang sei tare nipan matang laani aduna chahi tarama tu train to ada businba gi matang haidi amukta pulop sinba nate haijariba aduna makhadagi horaga sum matang sum silakadoini ado masisu chahi taru haijab taru exact nate kharamna manga makhadai to yawi kharamna tare chahi tare adai da taru makhai tare adai to busiyawi mai to maga mana de average hoina taruk adai dagi sinba hawi adu average oina di sahi taru tegi haure adu bu sometimes sahi manga daga tekpa yawba degi manga changak podaga tekpa yawba sa masi mai gi gum sa tighten oi da baira natraga mai deficiency leibegi ra genetic problem leibegi natraga dum masi problem leitabra akoi isam na haijarabda angang amaga yengbi ka da chap manaba numit pokraga su amana khare hena wang yawi amana khare hena nem yawi amai da akoi yagi growth isu
masa masagi dum magi on kenoda manade rate ta lejabni na manada yam nungai je dum doctor hojiki makhagi points da sum lakta hojiki anamba sina to take it kenogi dental cavities da gi caries ki matang da thambire hoi aduga ya nabasi iman budi higher pudi manarani questions adubu ya naba koina tooth ache ken higher masi kari degi tholak pa yai sina general oina angang da natabada miyam pumbada narak pase karamaina tholai aduga masi nagrakati satukraga phaba oigadwera magi prevention se or natraga magi cure se kamai hoi haise ge yam important oibo question ni maramdi akoina most common se akoi dental caries na haisagre aham da koina care fazana lahogdaba dagi natraga koi genetic factor dagi natraga koi chaba takpa dagi checksel hogdaba dagi atumba yam chaba brush fazan tawdaba dagi tin se koi mapan gi thangba enamel hybrid surface se layer ma lai khwai dagi kupsaliba mapan gi se enamel masi se chile tin chaba horaba aduragadi second masi gi layer si chaba pura haidi sathokragadi second layer koi dentin na ma lai sisu tamna sum akoina care lahodabadi sasan grain khalasi aduragadi third layer koi pulp ena amalai pulp si de koi manung sida ya se koi asiba pot nate ya si manung da koi nerve chelini adu singli chelini mai tawdana haiba pulp si yogragadi patient se yam kana chikpa horani chikpa na ba horani adugi mangoina nang asagi second layer dentin haiba layer si yorok matam sida jingjing lawba aduna akoina ising aying bathak pa de ising aying bathak pada nuaiti ice cream chawda nuaiti jingjing lawi ka hariba se si is warning signs na hajab tar sigi stage da akoina manak nakpa kana amada akoigi doctor amada chatlagi yengthuk piragadi adum icham chamna feeling tawraga adum manage tawba yai aduna tadna sum hai thabak chili ama tawriana akoina ngamdrena khalagadi sum ignore tawragadi akoigi third layer pulp se si sokragadi kana chikpa horani adugi stage ta koina heta satni haba leite adugi stage yorga su koina root canal kana lei adugumba RCT treatment tawthoga adum safe tawba yai aduga ngasagi aina haijawdo poina mana khoi angang pi ngang da khoi gi yum the parents ne kamaina care tawbigi matang ma nina jagi bodo adi matang da khoi gi masagi yapang ahan base first molar hai tare permanent first molar se 6 years da khoi gi howe aduna 6 years suri ba ngang di khoi gi masana care se padana tawba ngamjadriba oina ayamba tawbani na first molar permanency yam toina tin chagale okay aduna masigi chai taruk saida koina permanency horuk matam oibani na fazana care lobi hobam changi maram de koina yam toina thengna se first molar se tin yam chawna charaga lakpa yam thengna jabo hambagi ngasagi chahi taruki matam sida first molar se horus de hona care se lahogu da bune haibane parents da haija koi permanent tut ki haitare silari da yagi di adai dagi koi care se lobo dar ka leire aduga singa da angang gi yadi adum hek ya horuk da gi adum care do ba hobu yare masi kai gumba hajiki doctor na habira banina how high base cavity se leidana first molar se the problem laire kati permanent area high bane permanent area aduna once adda sok pa hogra gadi sometimes akoina thengna jabaji yamna sathina sokchal kanda lakpa aduna safe to ya kharadi adum safe to aduga condition henjan man gidana safe to yadaba satpa taba adum case mem lai ado yam nauri chahi 10 13 da adu sato khargadi horga dum mai punsi chupa leidoini until unless akoina artificial ma haptragadi artificial ma hapai su yam nuai thabak ti natte adna ishona pirak ko natural oiba sina khwaidagi best oibani na hek horopaga koina care la horagadi section ba yai sai gi doctor na so ji pan bi ki ba tooth sensitivity ki matang sa tooth ache ki magi warning sign hai na doctor na hai bi du hojiki tooth sensitivity sida lakadoi se aying ba ngakta sabasin oidora na traga ko gi yakumba kaina ga haina basa masi su sida chingde ka mani sensitivity si yakumba sine aduga sidesta akoi aying ba da chabda dum nungai ta phawa kumba adidi asin maga chabda kumba adidi koina asabda ga thakpada su dum haidi nungai ta ba horokpa si loin ma dum sensitivity chingde ni adidi ngasagi akoi tin chabgi care da sum hangbiram do akoina brush to woma di akoi nungti tawrani adidi akoina akoi doctor da chalaga akoina kari to wo yage haba madam da akoi ya se samna have da akoi gi yapang gum asidi machin naiba adidi amu kuthaba naiba haidi surface se smooth oiba nataba akoi rough oirga akuda tong akoi chingi ipong gi type ta laiba akuda tong laiba pot ni na
preventive akoina doctor gi side gi tawbi yai samna hada koi pit and fish sealant kaina akoina yam kuthaba yamna akoi pot se char ga napsan gan ba jaga ga akoi mention ba yai tin cha dring di hauna adwan mention biraga di ising dana teng thoga su yamna self cleansing oi jaba adum ising na walauna adum samthok pa yaba adwan tawba pot khara lei aduna adum mention biraga preventive akoi prevention tawba yai aduga siresida miyamna su khangling ga dobis maroina ya pobas masi ya pobas angang gi matam angang oingai matam na swana mathing na jai haijari adubu masi karamaina kari haina koina longna bas impacted haise ya poba haise na oidori bra aduga karamaina masi prevent to ya ga de impacted haraga de khoi ya se khoi ya howdana manungda phummaga leibase ase khoi impacted to dana poba nate lonjanaraga leibudu nate sin lonjanabna khoi crowding kana hai adu impacted to haraga manungda phummaga leiba yari manung saru manungda phummaga leiba sigi maram kya lei sigi maram se khoi na ahan bada khoi gi ya gi size ya horiba ya myam sigi size siga akhoi gi jaw se maxilla mandible khoi jaw gi size siga sana daba samna harda khoi gi chokri hongkhak thara kan sida mi tara phamjalo haragadi ahum amdi phamani adidi taret amdi lepaga leirani admai tawdana khoi gi ya gi size se khoi gi jaw sida khoi magi jaga je phajan leitadna chillaga leiba aduna kharam na hauraga kharam na manung da lehobagi mawongni ada sigi sima leire adidi amana akhoi ngasagi angang oringagi ya na khoi na naina jabdo adugi angang oringai da ya sitin yam charaktana magi permanent to holdring da akhoi ni yapang angangi yapang am sat khren khalasi adai dardi ya gi always tendency amadi leiba mamang lom da chakhat pagi aduna angangi miltut singadab yadu ama akhoi na matam sudring da satok khren khalaji tin yam chabadagi natraga na keno ma akhoi gi problem am leidai da maning ya akhoi permanent horok matam changsil la horani adai dardi magi ama ngasagi mapa da horkadaba permanent to gi space layer roi adudi amuk manung da phumga leigrani mai tawdana lei aduga akhoi yakhai haitare third molar se yam toina magi position ji pai na hogan ba adum su ma impacted oina yam leigal masi adudi karamaina treatment di tawgun phumga leibase adum punsi chupa dum leigi doira na taga masi problem leitraga de adum symptomatic oidraga de adum leibada kashu thedok pobudi kaibanati then adidi ngasagi akoi ya impacted oibagi maram kyam su lei hojigi dun aina haijagi dun akoi pathology akoi laina leitaba condition da laina leba samna da akoi cyst kaina manung da ising yaurga saru manung da leiba akoi ovary cyst kaina myam tabi do mai da na akoi sida cyst form to wi saru manung da adum cyst kumba adidi tumor gumba akoi gi cancer gumba leiraga su manung sida akoi gi phummaga dum leibusu yawi mai da na condition myam amna akoi ya ji phummaga lehen bagi ngasagi impacted sida la aga third molar da jiki phummaga dum leiraga kitanga di inkhalaga shodorga leiba aduga magi pura phudopadi ngamdraga adum phumjalaga part khara di show tor leibase masi problem leitabra masi kamai masi adugumba khoi part khara tholaga part khara amna phumma leibase sigum masidi koina x-ray am loktoga yengba yam mathau tai maramdi man leiba position do aduna khoi thangna riba yadu da so onbra adumaina akoi kitang lithoga leibasi pot changchalaga aduna akoi gi pocket am form tor kan sida thangnari ba yado kem sokchada ba yado mana tin chahalak maram am oibani na extreme loktoga kari fibum da lei haibdo yeng thoga koina loktopuna phagadra pharoidra haibdo adu patient gi consent lorga koina phana phani na khalaga ju patient pamdraga de koina by force to toba yade patient gi apamba taraga de koina su phaba phani have suggestion piraga kari tawsige tanaraga mai to sina aziki impacted titsigi legira juga ai danga sagi ahamba da panjaramba hoi ya pobagi matal se hoi angangi case study hen thokna bani na masi mama mapa tani khangde or natrag masi karamaina prevent over ya ho ya gani masi thokringai da akhoi prevention se kena dagi hore koina angangi ya horingai dagi dum tobi yare akoina khudam khara hadi magi horok do bi yasi khara chin haudur hargadi akoina magi serial extraction kaina magi yasi ama matungda ama satpa minus salakana magi hawar kadabi yari dugi yadugi permanent yadugi magi space ka pibiba sina koina manan planning tawraga hoba yai then adu matungda koina hwaidagi maroina koina tawdise ko permanent to hawra kanda magi kogi
ꯑꯩꯈꯣꯏꯅ ꯁ꯭ꯄꯦꯁꯤꯡ ꯑꯩꯈꯣꯏꯅ ꯌꯥꯁꯤ ꯁꯤꯜꯂꯛꯄ ꯃꯇꯝꯁꯤꯗ ꯌꯥꯁꯤ ꯈꯔ ꯑꯃꯅ ꯀꯦꯟꯈ꯭ꯔꯀꯥꯟꯗ ꯑꯗꯨꯝ ꯌꯥꯔꯤ ꯑꯣꯏꯅ ꯂꯩꯕ ꯍꯧꯔꯛꯇ꯭ꯔꯤꯕ ꯑꯗꯨꯝꯕ ꯃꯇꯝꯁꯤꯗ ꯍꯧꯔꯛꯇꯧꯔꯤꯕ ꯌꯥꯁꯤꯒ ꯂꯩꯔꯤꯕ ꯁ꯭ꯄꯦꯁꯇꯨꯒ ꯆꯥꯅꯔꯤꯕ꯭ꯔꯥ ꯀꯥꯏꯅ ꯌꯦꯡꯕꯤꯕ ꯑꯗꯨ ꯌꯦꯡꯀꯥꯟꯗ ꯑꯩꯈꯣꯏꯅ ꯆꯥꯅꯔꯣꯏꯅ ꯈꯜꯂꯒꯗꯤ ꯑꯩꯈꯣꯏꯅ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯍꯥꯟꯅ ꯑꯗꯨꯝ ꯇꯧꯍꯧꯕ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯗꯦꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯥꯁꯤ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡꯒꯤ ꯌꯥ ꯑꯃ ꯁꯠꯇꯣꯛꯈ꯭ꯔꯦꯅ ꯈꯜꯂꯁꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯁꯠꯇꯣꯛꯈ꯭ꯔꯒ ꯊꯝꯕ ꯅꯠꯇꯕ ꯃꯥꯒꯤ ꯆꯍꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯉꯒ ꯁ꯭ꯄꯦꯁ ꯃꯦꯟꯇꯦꯅꯔ ꯀꯥꯏꯅ ꯂꯩ ꯑꯗꯨꯅ ꯉꯥꯛꯊꯣꯛꯑꯒ ꯍꯧꯔꯛꯀꯗꯧꯔꯤꯕ ꯌꯥꯗꯨꯒꯤ ꯁ꯭ꯄꯦꯁ ꯄꯤꯕꯤꯔꯒ ꯊꯝꯗꯣꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯍꯧꯔꯒꯗꯤ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯎꯗꯤꯡ ꯑꯩꯈꯣꯏꯒꯤ ꯆꯒꯨꯡꯅꯕꯁꯦ ꯑꯗꯨꯝ ꯄ꯭ꯔꯤꯚꯦꯟ ꯇꯧꯕ ꯌꯥꯏ ꯄ꯭ꯂꯁ ꯉꯁꯥꯏ ꯄꯣꯕꯁꯤꯁꯨ ꯑꯗꯨꯝ ꯄ꯭ꯔꯤꯚꯦꯟ ꯇꯧꯕ ꯌꯥꯏ ꯄ꯭ꯔꯤꯚꯦꯟ ꯇꯧꯗꯣꯏꯅꯤ ꯑꯗꯨꯒ ꯁꯤꯒꯤꯁꯦ ꯍꯧꯖꯤꯛ ꯀꯣꯁꯃꯦꯇꯤꯛꯀꯤ ꯔꯣꯝꯗ ꯈꯤꯇꯪ ꯆꯪꯁꯤꯜꯂꯛꯇ꯭ꯔꯤꯉꯩꯁꯤꯗ ꯉꯁꯥꯏ ꯗꯣꯛꯇꯔꯅꯁꯨ ꯑꯍꯥꯟꯕ ꯄꯟꯕꯤꯈꯤꯕ ꯑꯩꯈꯣꯏ ꯉꯁꯤ ꯇꯣꯄꯤꯛꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯠ ꯑꯣꯟꯂꯤ ꯗꯦꯟꯇꯦꯜꯒꯤ ꯃꯇꯥꯡꯗꯁꯨ ꯅꯠꯇꯕ ꯑꯣꯔꯦꯜꯒꯤ ꯍꯦꯜꯊ ꯍꯥꯏꯖꯤꯟꯒꯤ ꯃꯇꯥꯡ ꯑꯃ ꯌꯥꯎꯔꯤꯁꯦ ꯑꯗꯣ ꯗꯣꯛꯇꯔꯅꯁꯨ ꯉꯁꯥꯏ ꯑꯍꯥꯟꯕꯒꯤ इंट्रोडक्शनꯗ ꯄꯟꯕꯤꯈꯤꯕ अल्सरगुम्बा तौबगी माउथ अल्सरगुम्बा सिगुम्बसु सिवियर केसेस अदुम थेंगनसे हाइजरी मसिगी माउथ अल्सर से मरुइना करीदगी थोलकपा ओइदोइनो अदुगा माइगी सिवियरिटी से कदाइ बबो संगबा याय अदुम तंग कथम माउथ अल्सर से इचम चंबदगिना यामना साथीबा हाइतारे कैंसर सिगी मनुंगसे अदुम मखल मखलगी अखोइगी अल्सर लेरे इचम चमना यामना तोइना थेंगनबा खोइदा ट्रॉमेटिक अल्सर कायना अखोइगी कनोमा थिनबदगी या से काइग्र कांदा अखोइगी मचीगा पालग मचीना सुम वा ngang खोटबदा लैदा करीदा खजाइदा थिनबदगी तत्पा अल्सर गुमसे सिमा याम तोइन थेंगनै देन एप्थस अल्सर ना अखोइ याम तोइना थेंगनबा अखोइगी विटामिन करमाइना तबो मखल ओइदोइनो विटामिन डिफिशिएंसी दगी ओइबियाय आयरन डिफिशिएंसी ओइबियाय देन इवन अखोइगी नुपीगी दारगना अखोइगी मेंस्ट्रुअल साइकिल गे मरी लेनाबा हार्मोनल चेंजेस दगी माने स्ट्रेस के मरी लेनाबा अदुगुम अल्सर्स याम कमन ओइबा अल्सर्स कैसु लुदबा अल्सर्स क्या मलै अदुगा अदुना तब अखोइगी अल्सर मखलदा यामना पाक चाउना लेग्रे अखोइगी पेम्फिगस काइना याम साथीबा लाइफ थ्रेटनिंग ओइबा सुम आइने चम चम थमजर कांदा अमु खितंग साथीबा लाकान पेम्फिगस काइना पेम्फिगस से जो कोई स्किन दसु तवी अदु यानुंग दसु तवी अदु मसिदि अखोइ लाइफ थ्रेटनिंग फजना ट्रीटमेंट ngalinger to haudragadi kitang amu hek yamna sathiba condition hai mi siba ya bai tar adugum ulcers kyamus toi the viral ulcers ko mai ta duna khoi viral ulcers se koi simple oiba oidoira virus to su makhal mayam laikre khoi ai nai zai sina khoi season change oropa da su ulcer to bose dum thingna zaida hoi hoi masi karamba category de chingdu masi khoi ayam ba khoi na thingna zai sina khoi herpes virus na si khoi na season change to the higher recurrent oidune recurrent ko viral infection oidune aduna viral infection gi sathi bisna once infection to kan da mas manung da koi hakchang manung da dum lot laga leiba ngame ba koi nerves da koi kana gumba koi infection to mi da koi na thengure adai koi na magi koi thengure kan mon da mahi ma koi blister koi gi ising han da thok po mahi ma leiri ba si thengure ga de koi hakchang changa ga mit da chang ba skin chang ba khut da chang ba mai to na changra kan sta masi manung da lot laga dum leiba ngame ade akoina hakchang kallige masi dum dormin na leiba lot laga aduga koi lok kum thungba adigi atopa koi hakchang sonda bagi state amaga lagan masi amuk phudorakpa adigi akoina ulcer se amuk sogulak pa haitar mai to na herpes ki mayam ama my family mayam am leire aduna makal makhagi koi herpes zoster kan lei aduna koi mai ga si nakan ma loi mak blister tawraga nahan ba kholan ba even koi gi thorax koi thabak ta naba virus makal ni adu admai da aduna koi gi head and neck mai da su dum nahan ba ya makal mayam am lei aduna ma to karam da prevent tawgani masi koi na khwai da gi important prevention je koi na anaw mi ga thengna da ba adi mai ngasai gi recurrent oiba problem ne hari benina season change or po matam da dimasi compulsory macha oigera choboi gari tholak tori akoi na hakchang phana thamba ma yam thok tai immunity akoi yam wang na thambam dar ka le so that my virus to normal masi akoi hakchang da ngam han da ba then kari umba hek magi sign and symptoms my blister gum thok pa ho ba feverish ka oirak pa adi this acd viral male haragadi am to na akoi medication antiviral medication virus bu hat pangam ba hidak sing am thuna chahoba asina akoigi duration handahali adin virus to na koida soon gadaba nerves to soon gadaba myam adu kan bangami aduga my complication handahan bangami haitar mai to na sagi virus akoigi viruses myam na thon bangam ba koi ulcer lere adedi pemphigus kaina akoigi yam sathina
tawba ngamba leire then adi oral cancer yamna thengnari ba ko amai to ulcers makal matian gi icham chambadagi horaga yam sathiba koi punsibu koi lowa ngamba ko mai to na sathiba ulcers kyam lei hajege sigi cancer gi matang zeda touch tawring ai da hoziki oral gi matang zeda ne anamana ulcer de gi kamaina cancerous form to cancer form to have se leigre to bo hoziki yari akhongi matang zeda mulak charaga cancer se koi gi ya gi matang zeda di karamaina form to rakani duga matau masi kari de gi form to ya habu mane masai na panjagi ba koi ya athau dagi thindalaga koi gi ulcer ma thokpa traumatic ulcer ko adugum ulcer se koina yam line lok thok pasai maram di koina sidi kano man nare atumba man thille harga koina thuna chathoga yeng thoga dum aduma koi gi athin ba potu lok thok raga dum phagiba kana gum na koina sidi cham cham kano ma thin badagi sum na banial sum lai thoga kuishal akanda hojaki thilliba potuna cancer haidi sum yari khongs da ko gi khazai do ro lei do ro cancer ol lak pe ba mai to na koina karimta haidi kwasu chade adidi churuk thakte adidi hidak su thakte adu aidi cancer ta roidra ha kanda to wi ya ba maram di adugumba yam chronic oina kuina pot amana sum khazai da thillaga di haiba area du cancer oidaba natte ba adum thengnari bani ana sigumba pot leragadi yam thuna yengthokpiba adu theliba pot to longthokpiba dedi oral cancer gi matang si de koina hidak mana koi tobacco use se masina main kano reason oi si this tobacco sida myamna ne sawena sum sina ba do tobacco sida yamna sathiba chemicals myam hidak myam yori ba koi carcinogens na haiba carcinogens na koi hagi khazai adidi magi lei nu yari akhong chupsal kan sida some over time matam sikui akan sida cancer olelak pagi yam maram oiba dedi hidak sina ba the smoking ko dedi even akogi not only habits akogi human papilloma virus and virus magal kharle haiba si yanung sida leiragadi sisina su cancer olan bangam bagi adum akogi possibility lei ba haitare aduna oral habits sing sidi yam section bigadaba aduga akogi viral infection gumba ko HPV virus gum se koina check tok pi ba mai toroga prevent to ya jiki cancer form tor pa ya se tobacco production maru oina oi habi ne to doctor no so mamang da panbigri se kwa sa da ba or not ga mai tobacco products kali kra le basim se season draga su masi ko helak pa ya ba su le hai adubu maru e bo helai se tobacco production se de gi cancer se form tor ya habi ne doctor na habi ni se yam no ai se si adu jiki ko gi tobacco na taba ko gi habits ka related oi da cancer se akoi singa sai gi ko gi yatin chab the genetic factor ma yam chawnu yaw habdu maina cancer da su akoi na genetic factors yam chawnu le aduna akoi habits am tu tawjade ma di karim ta chaba thakpu su tawdi harga su ngasai gi ahalaman gi genetic genes ta kitang adugumba ko gi cancer thon bangam bai genes yawarga di adu sudum aduna sudum cancer ol halak pagi chance dai adubu ngasai gi adugumba leina dai later borga su ngasai gi habits sing do adu yam sinaraga di adu di akogi oibagi chance yam hengat chances yam wang hai adu sigi masiki pochida laga cosmetic procedure rom da mungsin ge doctor hosiki cancer form kari kra like posida yam serious oiba topic am discussion gre du kitang like to kanda cosmetic surgery si sine hena phajan appearance da phajan ba kolan ba adum bagi su sidai da dental gi kano sida magi categories le chille hai sari ba tuna sei sa phajahan ga tori ba appearance ya masi cosmetic correction se kari kari di to yai kamai tham cosmetic correction se akogi ngasai habi gi ba ya po ba haibedo adugi akogi Manipur gi population da su yam toina thengnai aduna akogi crowding thokpa ya po ba se adu se de akoi taraga pharaga hojikti branches yam dai re akoi branches mapan lom leire aduna akoi orthodontic scanner lei adugi branches tuna akoi taraga se pharaga ya se alignment to hanba hojanba maina tawba yai adi de akoi ya ga se ya amagi marakta spacing ga leiba kitang lanba yamang da gorga di hek sum hek yengba ahan ge hek man bugumba adugumba matam da akoi na melaga naha gi looks ama piba adugumba sudum yai admai tawdana akoi adi bleaching ga na akoi ya ngauthon bagi
adum bleaching kind of su dum yam nei resik ko adun aesthetic ma dum aesthetics ta dum cosmetology and simba myam dum chal hai ta bleaching hoji ke hariba crowning to bu oirasu ya pobagi usma si correct to boni bu hairasu masi amarom da hairaga di koina dentist ama da chatlaga di masi pot se loina phangdoi ni haizari ba facilities se adu bu yam interesting oi bo question atar miyam na maru ina masi khangingani haina so ina khanjai ai samu su khangjani masta koina hoji ngasai gi bad habits dental hygiene se koi oral hygiene se yam phasana legadabane habin masta bad habits ta tobacco products se season raga di bad habits sing habe ki sigum ba masule sigi question siga related oina hangjani ngi se tobacco products use so matam hoji yam common oina use story bisi season nari bisi talab saba adiki kwa saba sigum masule masina so lai bisi yada machu yellowish or henba ngang but sigum chusan belady sigum base dentist and the salaga ya say clean the honbe ki sigum basu procedures di hausi ki cosmetics le sing hai sariba adubu mayam na yam interesting oina khangning ga do say yam interested oiram gan haina su khanje do se khangning ga do si lanai oina without the visit of a doctor or a dentist yumda kari process ti to yumda koi to ya si adum koi machu yam chuba pot chadaba hani chugan ba pot se ko adugumba khare avoid to bi ba duga brushing to ba se dinga sai flossing to ba koi ya se amba koi churaga su atai jaga da churaga yarak te hek chu su theng namne adum flossing mo to se yam kane ngasai water floss type se with season koi water floss na ba koi gi easily available hai tardi kana gi lang macha ma thoe floss adum pharmacy daga sum phang ba poni adu macha du lang du tawraga dum ya ani karak se singdok pi ba anwai tawraga sum koi gi yum du taw ya ba sing taw yai aduga adudagi hen ba darka la pusina koi doctor chatpiraga adamaina taw bi vibe tare adinga sagi fazabgi aesthetic ki cosmetology kenawi da habibi da koi taw ya ba se veneers kan la ya ma ga jam fazaning adi veneers kan koi gi ya sikidang shape fazada ba sing se loi fazaton ba yai adugum hapaga aduga koi dental jewelry kana so am lay hoji kan di koi canine sida koi huya sida arang ba man nappaga ek nokpada sparkle ga tahonba kana hoji yam tawre si no ba ko so makhan gi yam lay haisari yam lay re yam nungai je doctor aduga akoina loisilapasda ngasi se khara di dum loina thengra haina di khanjai topic adu doctor na to pasre da yaudaba atopa kari haibi ningba leiri aduga masida haining ba seita miyam da general message oina pibira kanda total koina health koi oral health amadi dental health seita karamaina section tarang lokat kani ngasai marak ta di haibi gre atubu general oina miyam da kari message pibi ning doctor aina presenting message se han bada koi oral health se koi yanung bu yamadi yanung masamu phana thambai se am maroi maram di koina ya khaktang khanba yade koi anything koina chari ba thakli ba koi yanung dagi changaga koi hakchang se nutrition pidori bani aduna yama na matam da koi chaba thakpu loi handadori bani aduna oral health se yam darka lai maintain da ba duga koi oral health fazana maintain da bisna akoi gi every system da right from koi brain dagi horga koi every organs ka heart the lungs everything si affect aweba aduna yanung fazana thamagadi koi hakchang se loinmak kayat loinmak phana leidori bani not only that koi pregnancy wariba miroliba mamada masagi koi yanung ji fazana thambasina even angang polak doriba angang do adugi weight phuk da hengale harine ba adugi yanung si fazana thamdaba mamadana masagi angang poliba angang si magi weight ka je handana poliba adukki matik akoi yanungi health sina hakchang da impact pi ba haitare aduna yanung fazana thambai bse yam tina maru oi ba haitare aduga second message na ina mayam da public to thamjaning basi koi tobacco use hoji koi oral cancer si koi nupa singi di koi india da one of the most common cancer ni why the yam ba aduna tobacco use to ba di alcohol use to ba smoking gum se masi topi ba handabi ba so that akoina nungti akoina lakhs and lakhs of rupees ne akoina sigi posi da thadar ga mapana koi manipur gi mapana chalali bse aduna akoina kwa chabasina tobacco use to wasina hakchang ju soli plus akoi economy da soli aduna sigi se to gadi akoi kedorani yanung su farani hakchang su farani
cancer su nararoi at the same time koi state ki economy su am chauna improve tawang amani aduna koina bad habits sing loina thadok piro adu good habits thambiraga koina healthy mouth healthy body habse thamakana koi pulap chokhat minana ba ana haijari yam nungai jai doctor ngasi akoina dental problem or natraga oral health ki matang sai da khang da ba mayam leiram basi ngasi doctor gang ha akoi ki studio se lingsin biraga wari batai saba matam da akoina tadriba procedure bo hairo natraga tadriba laina tadriba singse karamai ngak thokane aduga matau karamna akoina masidi ki chection ga da no habit se thambi bai tamam ta thaga perform ai tarap tagi su SKTV bu amuka target sari SKTV na pothok saba Hakshel gi plus matang asi de losinjari meeting tabir ba punam pu amuka na khurumjari